cái gì cái nắng cái đầu tôi này cái gì vậy bà cái gì cái gì không mà bà mai Hello, Chino Mayam Punama Pu, Egisian Sida, Talam Nokcheri, Mayam Koidakavai Sise, Jamna interesting Weba, as he gave a Mapudakala. Game simming a cashum kang there. I don't need a YouTube to them with the go. I don't I should tell Gan as he said. Dakavani the Dada in Hiva, Tangasisi games at Osirana, the Dana Zoho Torasena, Actada, Tauba, gave me the game simming a Tasina Kang de Go, could give me the Punsalaga, Dum. Mitse punjal pina punan khraga dum khoigi pot pairaga smell tawraga dum guess tawbodo adum adu duniya ko ado game si mamingi da sekna I khangja de karino habado ado aisga phi ready tawna laire phi punbagi mitta ko aduga agi khoi dana posai agi pochai guess tawgada ba pati hindo asi vaccine da ina bit thana hapsare ba ko sigai siga hap pe pa pa pure khoi da kai ngang de ke ke jawi nang kang de ke jaw gai da Kangadi Gani. Aduni Hava. I should I have the quitty Pure, Tanga Dana. Dana give you Helene. I say, ma'am, see Manung Dagi is out there. I see a big lady go. Dana Hana Punbidaga. Nahana guest or go. The Dana Hana game said Dan Hana port guest of Manhana of Robani. I do not, Hosic. Pino Miss Punbiraga Boko, Punsalaga Duga, Piraga Karigumba Mana Kangagadi, Kange, Duga, Piraga Karigumba, Kang the Bataraga, smell the Honganeboka, Aduga Kangaga, Chukangara, Kang the Bataraga, the Manga Mudu Neboko, Ilangam Vini, at the Torasi, I'm interesting way of a game, nay, Javalawe. Do that. Emang sih tik mana ni dia? Udah tak? Ha, udah di wihar. Maka ada udah ibu mah. Maka tu hai apa? Udah di kisah mana dia apa? Mana tu kun jadi wihar mau ayu bandar ni ye. Ini nak tu kun mengam dia. Ada. Mana tu nak ada ni nang. Ada dia mana itu udah. Itu mana tak tahu kan? Itu hai ni non thara kan? Nang jajar ni. Nang mami bang tu apa ya? Jaya. Ada ugar, angau pini ugar. Ude apa? Nanti ude loe. Ya, yang kau tu kucing ni. Ude kau tak cakap nama ke? Ude ke ni? Si ude di kan ni. कुछ ना कहो कदवंदगी हौसिगे करीदगी हौसिगे Seda. Dah sana kasih hello. Nang udah belakang. Saya. Apa? Cepat aja. Kan? Smell lo जा रहा है हाँ बेटा मासी पार बेटा माना ngam je hai mai smell do ni maming de khane sa nangi cosmetic ki posai ni ah do ka do bogi cosmetic posai ju ko ignore kara lo je hai nangi ke no ne eyebrow jangan kau kemai kau kira siapa ada ini tu balai dah kau नहीं बोले अभी से powder ni kari powder nak hoi nai sil powder powder jadi lagi ni mah kang tu kari sih tapi sih oh na si jam kang gimana ni di
cosmetic pa chay ma da cosmetic po si hay ga zabra po to masing maming hay do ni kanino karano da hay do na tra se cosmetic pa hang ya de ai khang de ai ka sum khang de hay ro papa hay ro cosmetic po ni hay ga zabra ne pa che khang da nang khang da tai cake do ni po ka se mukhai ba da se khang de ai cosmetic po loi na puthorok pa gi type da cosmetic nga ta ka tau pa gi type pro pa type eye drop la se di khang de che khang de Ayah. khang de sa sai sai da tham son sai tham Mama. si ga ba amang ngam dress son sai tham khang de po to si ni hay do ni okay next cái đó mobile mình thơ gì sao ever đó chứ nung ga bưởi nung ne se đây nó cái gì khơi luôn nung ne nung nung bu ge ai sao cái nó tao bây giờ mà lôi căng gì nè nâng cái tao bây giờ cái đồ mình nâng đồ giáo căng gì chứ cái gì nữa ba se bu tau nai tai istil ai sao cái gì nè cái cái gì Khang này. sao mình ra đi eh parfum ni ai ki parfum ni 어, 그 말캉이 로지 링리네 아주 아이고 말캉이 로지 뭐. 럭번이에서 있다 뭐 랑상캉이에 떠오리세. 아이디 까마이 떠오가니 애낭 로이낭 암도기 도래. hàng cái nó hàng cái gì cái tụi nhỉ này thì cô bảo gì cái đúng chịu hàng nữa chân tuần cái đó na lại phẩm được cái lấy được phần mà khăng đi xuống quá Nó đặt tagi. có ai thấy nó khăng thì nó xin bà chị bu eh sini pars ni angangi sanabi pink color ki pars to ni lôi khăng đi nè tao lia được cái thằng lôi khăng ngoài rồi tụi nó sẽ Jadi. itu kang kang Kemana kau gitu nih ya? ai tao lệ vào nó khai tao khăng nó mà bị ủ đẹp ude ma kasam lining đâu nó kasam ai lining đâu nó kasam ude ai khăng nó không được không Lain đâu cả sama deh. không không gì mà chủ giáo không là đi lại Siu hang gani kan. 자 ang sanabi mai kinan Johnson cream lại này làm mấy con thầm gì hay đuổi anh gà lé chưa hết xin namai tin na pap ni ai đây cái nó khăng tôi thì nâng nè khăng cái nó nó tổ tôi xe cái nó vẫn đang nói khăng cái máy tôi nó mình nâng bộ Si hang mai. cha đốt xong nghe nó nói khăng Si hang ada.
지세기나. 그래서 그런. 그래. 한국이야 봐. 자로 한국은. 아? 한국은 그게 한국이네. 뭐만 더 자로 저. 응. 나 제가 되네 보다. 제가 또 이런 거. Cumra. 자, 셀로테이프, 라리. 블랙 테이프, 레드 테이프, 블루 테이프. 테이프 테이프네. Black tape cumra. 자, Cumra masih. Cumra masih. Kamu cumino. 저기 나라에 붙어 있나 보더라. 신도더라. 나 신대이나 브라마 나라에 붙어 있나 브라마 디와. 주문이네. 하나도 막구나 바이도 비도 만남다 강나 버긴 하나도 만남다 막구나 바이 비자다 가는 만남다 자 하나 더 내가 나 강나니 두주 많이 남어 바라카노 만남 가 강대네. 만남 들락대. 만남 남도니 만남 만남 락대 누가? 우대. 라우라 알죠. 우대 봐. 나무 만남 가이노. 만남 뭐가 다 있노 가이 뿌도 가다이노. 그리고 강대 그 만남 그 거기 강. Bahaya lu nih. 빠이 강기니 마 빠이 비자다 दीदी वाह दीदी दीदी मैं सरकार में रहता मैं आपको तोपों की सलामी दिलवाता दीदी 비는 हवाई जहाज में उमरा ये क्या है हवाई जहाज में कहीं मनम तो बजना से लाग 나도 라는 건 너무 만남 Hijau. 강대 강래 사면서 너무 보통이 빠르가 강대 만남도 좀 강발라 이드나 만남도 빠이 저 강래 봐 너 시집은 남는 강돈 거기 강대네 만남 너 먹더라 남대 빠이게 빠지는 강건이 मना तो भाग दो ही नहीं है मनम के लगते ही Ya, sih orang lagi ini. खंग दे कई बोन 상다지 자, 너네 빨 그, 니네 진도 Oh, ni pangan beli. 빨 그, 미냥 너니고 मुरो ने आको बुरो गंग बा Kaya lagi mah. Kaya lagi. 레이드지 거기 Ayo kata lagi nih ya. 레이디 나 고사람이 들아 거기 꼭 사가 내만 로이 큰 자, हमसे किए ना बोन 걔네 뭐 거기 보도 ना मैं हैं नान ना 이 로이네 이 폴레이스레 자, cái nó hay đâu चिदी पर्स ने giảm khăng nè này cái bộ giảm khăng nè đây là lấy thế đó rồi chưa khăng anh đi chỉ phi chân nào cái xíu rồi đi nâng lên làm xíu khăng nè last mà phải không rồi ba cái nó Ang demar sih. khăng rồi bỏ coi đúng quy là năng cả nó tao nó lên đi ra
ꯈꯪ ꯄꯣꯠ ꯏꯃꯦꯖꯤꯟ ꯇꯧꯏ ꯊꯣꯛꯄ ꯌꯥꯗꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯇꯧꯔꯗꯤ ꯄꯥꯏꯔꯒ ꯌꯦꯡꯗꯣꯏ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯏꯁ ꯂꯩꯊꯣꯛꯅꯕ ꯌꯦꯡꯉꯤꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯣꯅꯦ Indri sana. ꯅꯦꯜ ꯄꯣꯂꯤꯁ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯄꯣꯠ ꯃꯌꯥꯝꯁꯤꯒꯀꯣ ꯀꯩꯅꯣ ꯄꯣꯠ ꯑꯍꯨꯝꯈꯛ ꯈꯪꯗ꯭ꯔꯦꯀꯣ ꯃꯥꯏ ꯄꯣꯠ ꯑꯍꯨꯝꯁꯦ ꯂꯩꯖꯁꯅ ꯇꯣꯉꯥꯟꯅꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯥꯁꯇ ꯌꯦꯡꯍꯟꯒꯅꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯗ ꯌꯦꯡꯍꯟꯒꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯨꯡ ꯍꯧꯖꯤꯛ ꯈꯪꯗꯕ ꯃꯃꯤ ꯀꯃꯥꯏꯅ ꯇꯧ ꯃꯃꯤ ꯇꯧꯗꯤ ꯀꯩꯗꯧꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯅ ꯀꯤꯖꯈꯔꯦ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯅ ꯍꯣ ꯀꯩꯁꯨꯝ ꯃꯨꯗꯦ ꯕꯤꯛꯗ ꯁꯥꯈꯤ ꯀꯩꯁꯨꯝ ꯃꯨꯗꯦ Sekian. ꯍꯥ Sekian. ꯑꯩꯗꯤ ꯃꯅꯥꯇꯣꯟ ꯇꯧꯕꯤꯅꯨꯀꯣ ꯑꯩꯗꯤ ꯃꯅꯥꯇꯣꯟ ꯁꯣꯔ Sekian. ꯑꯩ ꯁꯝꯅ ꯑꯩ ꯁꯝ ꯕꯔꯕꯔ ꯇꯠꯂꯦ ꯅꯪ ꯇꯧꯔꯤꯗꯤ ꯇꯞꯅ ꯇꯧ ꯌꯥꯝ ꯀꯟꯅ ꯀꯩꯁꯟꯕꯤꯔꯛꯀꯅꯨ ꯑꯩ ꯎꯖꯗꯦ Sekian ama. ꯌꯥꯗ꯭ꯔꯦ ꯅꯪꯗ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ Sekian ama. ꯑꯣꯀꯦ ꯌꯥꯔꯦ Sekian. ꯅꯥꯀꯣ ꯀꯩ ꯃꯨꯗꯦ ꯁꯅꯥꯕꯤ ꯅꯥꯀꯣꯡ ꯂꯣꯏ ꯄꯪꯉꯤꯗꯤ Jangan dah mama. ꯑꯁꯤ ꯀꯩꯅꯣꯁꯦ ꯑꯩ ꯀꯤꯂꯤꯞꯅꯤ ꯁꯦ ꯑꯍꯥꯟꯕꯗ ꯍꯧꯔꯒꯦ ꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣꯁꯦ Aku ada yang ngomong. ꯁꯤ ꯀꯩꯅꯣ ꯁꯤ ꯑꯩꯒꯤ ꯐꯣꯇꯣꯅꯤ ꯁꯤ ꯑꯩꯒꯤ ꯐꯣꯇꯣꯅꯤ ꯁꯥꯔꯤꯉꯩ ꯐꯣꯇꯣꯅꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯣ ꯁꯦ ꯃꯥ ꯂꯩꯁꯥꯔꯤꯉꯩ ꯐꯣꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯏꯅꯔꯤꯉꯩꯗ ꯑꯩꯅ ꯆꯤꯡꯊꯣꯛꯄꯤꯕ ꯐꯣꯇꯣ ꯆꯨꯝꯃꯦꯀꯣ ꯅꯪꯒꯤ ꯇꯣꯉꯥꯟ ꯊꯝ ꯁꯦ ꯏꯂꯥꯏ ꯁꯤꯁꯨ ꯑꯁꯤ ꯁꯅꯥꯕꯤꯒꯤ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ ꯋꯥꯇꯔ ꯀꯂꯔꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯔ ꯁꯦ 마 벨벨 당진 와 아이 그러나 아 팅강가지가 팅강해 시부 부라 그래 부래 ngau besi bo yo 팅그리네 기사 이번 항제 달리면 통제는 나오는데 밖에 이러는데 봐 아시 소스 니들 아비기 소스야 ꯑꯩꯗꯤ ꯑꯌꯥꯝꯕ ꯈꯪꯒꯅꯤ ꯀꯩ ꯍꯥꯏꯔꯦ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯈꯨꯗꯣꯝꯕꯤꯗ ꯄꯤꯔꯣ ꯑꯩ ꯀꯩꯁꯦ ꯅꯪ ꯀꯩꯗꯧꯗ ꯂꯩꯒꯤꯁꯦ ꯍꯥꯏꯕ ꯑꯩ ꯀꯤꯁꯦ ꯃꯃꯥ ꯌꯦꯡꯉꯨꯒꯦ ꯀꯩꯅꯣ ꯇꯧ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯍꯜꯂꯣꯏꯕ ꯅꯥꯕ ꯈꯣꯠꯄ ꯇꯧꯍꯜꯂꯣꯏ ꯑꯩ ꯀꯤꯁꯦ 똑같아 주소 나오이 똑같아 봐 나오는 와 보다 보네 이거 뭐 똑같아 뽀도 봐야 되는 게 누가 했다고 왜 건드려네 지 아와 타비니 아이 부실로 와야네 이탈리 뭐 기세 이들 많이 나가고 자 nam bazabra Yadri. 자들이 만나면 뭐 보내대 그이 보내세요 시간 남도 진짜 남도 비나라 그이 누시바 Jangan lebih aku. Jengi. Ada mama. ai ude he kai ude no mitke ai mi jali mi ka pang ma ja de phin nung diga ai manam smell nam para ga khang re smell dong ba ge ha ji nam ai ki pose di ma le ma se ai ki kano do na kariba makeup to bol ra ga kam na ba gi fixture kano do na tra spray do na tra chuma chung gare che po ta ma do ula ga jeng ta honu ko asi di kano ni he si du than ba stand na tra che ma si kano si ha si kano ni ai gang ni di ilai gang ni sa kum da ilai ra nang la si Mama pula lagi lu jangan lega. big da sa ki te 걔는 하여도 palu ka bi do na palu ka bi ma ka ai ga shung u de sana bi Mami tu mai thang kan. thang ga li thang ji ai mi che pang ba ya de ba thang ga ni usan ga ya ba si pan ni nang su pan ma ru da koi nu ne ai si sa khong ki po si de ai loi khang ga ni kai na di ai na loi na tau ba
ꯁꯤꯗꯤ ꯅꯪꯒꯤ ꯀꯣꯟꯖꯪꯒꯤ ꯀꯩꯅꯣ ꯇꯛꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯈꯨꯠꯂꯥꯏ ꯇꯛꯅꯕꯒꯤꯗꯣ ꯂꯣꯏ ꯉꯝꯈ꯭ꯔꯦꯗ ꯁꯤ ꯈꯪꯉꯅꯤ ꯅꯃꯅꯦ ꯕꯕꯥ ꯌꯥ ꯃꯣꯖꯥꯅꯤ ꯑꯗꯨꯗꯤ ꯃꯣꯖꯥꯅꯤ ꯑꯩꯅ ꯍꯥꯏꯗ ꯕꯕꯥ ꯁ꯭ꯔꯥꯕꯤꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯈꯪꯉꯦ ꯅꯝꯍꯜꯂꯨ ꯍꯥꯏꯕꯗꯨꯒ ꯑꯗꯨ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤ ꯄꯥꯏꯍꯜꯂꯤ ꯈꯪꯉꯅꯤꯕ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯗꯟꯗꯨꯕꯥꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯂꯩꯔꯝꯃꯤ ꯈꯪꯉꯦ ꯑꯣꯅ ꯄꯤꯔꯣ ꯗꯥꯅꯁꯤꯁꯨ ꯗꯟꯗꯨꯕꯥꯝ ꯑꯩꯅ ꯈꯪꯒꯗꯕ ꯉꯥꯛꯇ ꯄꯨꯔ ꯂꯥꯛꯏ ꯈꯪꯉꯣꯏꯗꯕ ꯊꯤꯕ ꯉꯝꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯁꯤꯁꯦ ꯑꯕꯨꯡꯉꯣꯏ ꯐꯣꯇꯣꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯐꯣꯇꯣꯅꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯜꯂꯨꯅꯦ ꯑꯕꯨꯡꯉꯣꯅ ꯅꯔꯁꯔꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯐꯣꯇꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯐꯣꯇꯣꯅꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯕ ꯅꯦꯒꯣꯁꯤꯌꯦꯠ ꯁꯤꯁꯦ ꯃꯆꯥꯊꯣꯏꯕꯤꯒꯤ ꯇꯥꯏ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤꯅꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯄꯥꯏꯕꯗ ꯑꯗꯨꯗꯤ ꯀꯔꯤ ꯇꯧ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯂꯣꯏꯔꯕ ꯀꯣ ꯑꯔꯣꯏꯕ ꯑꯔꯣꯏꯕ ꯂꯥꯁ ꯑꯩꯅ ꯉꯝꯃꯦ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯂꯣꯏ ꯑꯩ ꯑꯃꯨꯛ ꯉꯝꯗꯕ ꯌꯥꯎꯗꯦꯀꯣ ꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤ ꯅꯝꯖꯟꯕꯤꯗꯣ ꯅꯝꯖꯟꯒꯅꯨ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯨꯝꯅ ꯄꯥꯏꯍꯜꯂꯣ ꯑꯩꯉꯣꯟꯗ ꯄꯥꯏꯔꯦ ꯑꯁꯤꯗꯤ ꯀꯞꯅꯤ ꯑꯀꯥꯏꯕꯅꯤ ꯑꯗꯨ ꯀꯩ ꯄꯣꯠꯅꯣ ꯀꯞ ꯑꯀꯥꯏꯕꯗꯨ ꯀꯩꯅꯣ ꯀꯞ ꯑꯀꯥꯏꯕ ꯁꯤ ꯀꯞ ꯑꯀꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯠꯇꯦ ꯀꯞ ꯑꯀꯥꯏꯕ ꯄꯣꯠ ꯑꯀꯥꯏꯕꯅꯤ ꯈꯪꯉꯦ ꯀꯔꯤ ꯄꯣꯠꯅꯣ ꯃꯅꯨꯡꯗ ꯀꯩ ꯌꯥꯎ ꯑꯗꯨꯗꯤ ꯀꯩ ꯑꯗꯨ ꯄꯣꯠ ꯍꯥꯞꯄꯒ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯖꯥꯔꯣ ꯍꯥꯏꯒꯗꯕ ꯄꯣꯠ ꯍꯥꯞꯅ ꯀꯩꯅꯣ ꯂꯩꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯁꯤ ꯄꯣꯠ ꯍꯥꯞꯄ ꯂꯩꯕ ꯄꯣꯠꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯁꯤꯕꯣ ꯀꯨꯏꯅ ꯂꯩꯔꯛꯄ ꯄꯣꯠꯅꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯖꯥꯔꯣꯏꯀꯣ ꯅꯠꯇꯦ ꯄꯣꯠꯇꯣ ꯅꯈꯨꯠꯇ ꯅꯝꯁꯜꯂ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯄꯣꯠꯇꯣ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯍꯥꯞꯆꯜꯂꯗꯤ ꯌꯥꯕ꯭ꯔꯥ ꯄꯣꯠ ꯍꯥꯞꯆꯤꯟꯕ ꯃꯤ ꯍꯥꯟꯅꯗꯩ ꯍꯥꯞꯅꯕ ꯄꯣꯠꯅꯤ ꯑꯗꯩ ꯍꯥꯞꯄꯗꯣ ꯑꯁꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯌꯥꯗꯦ ꯌꯥꯔꯣꯏ ꯃꯃꯥ ꯌꯥꯔꯣꯏ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯄꯣꯠꯁꯦ ꯄꯥꯏꯔꯒ ꯌꯦꯡꯉꯣ ꯄꯣꯠꯇꯣ ꯀꯩ ꯄꯣꯠꯅꯣꯗ ꯃꯅꯨꯡ ꯅꯟꯁꯜꯂꯒ ꯀꯩ ꯄꯣꯠꯅꯣ ꯑꯗꯨ ꯌꯦꯡꯉꯣ ꯏꯁꯤꯡꯅꯤꯅ ꯑꯣ ꯁꯨꯅꯨ ꯀꯞꯇꯥꯅꯤ ꯂꯣꯏꯔꯦ ꯑꯩ ꯃꯈꯨꯠꯁꯦ ꯂꯣꯏꯔꯦ ꯃꯥ ꯂꯣꯏ ꯆꯨꯝꯃꯦ ꯆꯨꯝꯗꯕꯒ ꯂꯩꯇ꯭ꯔꯦ ꯃꯥ ꯂꯣꯏꯅ ꯍꯥꯡꯗꯣꯛ ꯐꯤ ꯍꯥꯡꯗꯣꯛ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯤꯠꯁꯦ ꯃꯥ ꯃꯤꯠ ꯑꯩꯒꯁꯦ ꯎꯗ꯭ꯔꯦꯅꯦ ꯃꯥ ꯑꯩ ꯎꯗꯦꯅꯦ ꯂꯥꯏ ꯎꯗꯕ ꯋꯥꯅꯤꯗ ꯊꯨꯅ ꯃꯜꯂꯤꯔ ꯉꯁꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯦ ꯐꯨꯜꯀꯣꯕꯤ ꯑꯩ ꯎꯗ꯭ꯔꯦꯅꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯨꯔꯥ ꯃꯉꯥ ꯇꯧꯊꯣꯛꯏꯅꯤ ꯀꯩꯅꯣꯁꯦ ꯏꯆꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯥꯏꯅ ꯎꯏ ꯂꯣꯏꯅ ꯅꯪꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯥꯏꯅ ꯎꯔꯤꯕ ꯃꯩ ꯁꯥꯕꯦꯗꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯤꯕ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯗꯥ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥ ꯁꯤꯂꯥꯕꯤꯌꯨ ꯉꯁꯥꯏ ꯄꯄꯥꯅ ꯉꯝꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣꯅꯦ ꯄꯄꯥꯅ ꯈꯪꯗꯕꯁꯤꯡꯗꯣ ꯇꯥꯖꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯗꯥ ꯈ꯭ꯋꯥꯏꯅꯤꯒꯤ ꯒꯦꯝꯁꯦ ꯑꯩꯅ ꯑꯣꯏꯅ ꯉꯝꯃꯦ ꯑꯣꯜꯀꯣꯕꯤ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯅ ꯗꯗꯥ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯁꯦ ꯁ꯭ꯃꯦꯜ ꯇꯧꯍꯟꯕꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯁꯦ ꯃꯥ ꯄꯥꯏꯔꯗꯤ ꯈꯪꯒꯗꯕꯅꯤ ꯄꯥꯏꯕꯗꯤ ꯃꯥ ꯈꯪꯈꯤꯗ꯭ꯔꯣꯕꯀꯣ ꯑꯩꯗꯨꯗꯗꯤ ꯄꯥꯏꯍꯟꯗ꯭ꯔꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯉꯤꯁꯦ ꯃꯤꯠꯁꯦ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯀꯩꯅꯣ ꯕ꯭ꯂꯔ ꯆꯠꯂꯦ ꯍꯥꯏꯕꯀꯣ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯁꯤꯁꯦ ꯈꯪꯗ꯭ꯔꯦ ꯅꯦꯛꯁꯇ ꯀꯔꯝꯕꯅꯣ ꯐꯥꯔꯁꯇ ꯁꯤ ꯑꯣꯏ ꯃꯥꯜꯂꯦ ꯐꯥꯔꯁꯇ ꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦꯕ ꯒ꯭ꯂꯨꯅꯦꯕꯀꯣ ꯀꯩꯅꯣꯅꯤ ꯅꯦꯜ ꯒ꯭ꯂꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯁꯦ ꯃꯥ ꯉꯁꯥꯏ ꯒꯦꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯤꯒ ꯃꯥꯒꯤ ꯒꯦꯝꯁꯦ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯗꯁꯨ ꯑꯃ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯅ ꯁ꯭ꯃꯦꯜ ꯇꯧꯕꯗ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯖꯣꯟꯁꯟꯒꯤ ꯀ꯭ꯔꯤꯝꯅꯤ ꯆꯥꯊꯣꯏꯕꯤꯒꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯁꯤ ꯁꯣꯏꯔꯦꯀꯣ ꯑꯍꯨꯝꯁꯤꯒ ꯑꯩꯅ ꯉꯝꯃꯦ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯤꯗ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠꯁ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ